Ngasi nungdan phongkiba kanglipaki meiragi pausedagi maruoiba pau khara khangatjaraga miyamda khudo tamjage bom pokhaibada AM ki officer ama sirei ani soulei ngasi numidang pung 9 taba matamda Urkhul district ka Myanmar ga lonaba border pillar 91 amadi 90 ga naknana Myanmarom da leiba namli amadi wangli area da bom pokhaibadagi NACN IM ki officer ama sirei kadar ani aso apanang le hairei Press na thajaba yaba mafamdagi phangba pawgi matung inadi pokhaikiba bom adu KNAB gi miyoisingna IED amade landmine hana fit tawduna thamlamlaga pokhai hamba oigani hana thajari bom pokhaibada laikhijaba IM gi officer aduga soulaba kadar ani adugi masak mami hauju fawba khangba ngamdri garbana kauduna wari sana krai Dana Manjir University ki awai poja sing maru oina botany amade physics subject ke assistant professor laubagi fal hauju fawba Haidokna Lairibasi ki matangda Manipur Governor Anisa Oikena, University RCG BCG in charge, Haisgam Prakas Amadi Registrar Dr. Nebidita Lenlak Pamanibur Ras Babanda, Kauduna Warisana Kray, Ozalabugi matangda BC Gam Prakas na Haikibada, Pamsing Sigi Matik Saba Kindede Sing Lakide, Sunatagi Kindede Marika Lake, Logo the Riba Ozama Sing na Botnigi Oza Taragabatoi, Fujis Kinetarago Humdoini. Maram asina naung oja sing long nabagi interview pangthokpa tare aduba hana mamangda apply tawrokhraba oja sing di interview pangtholagani hana pawdongki governor na makhoida oja laubagi matang asida inquiry committee ama semdana punamak niyam chumna pangthokte haibadu yengsinaba matamgi araiba pawsing ras babanda khangalaknaba pawtaksu university gi miu ani aduda pikhi hari numi humni gi khongchetta CM hayeng Delhi da chatlagani Numi humni ki khongchata Manipur ki Chief Minister Nongthomba Biren hayeng nungthil Delhi da chalagani hairi thajaba yaba mafamdagi phangba pawgi matung ina numi humni ki khongcha aduda Delhi da pangthokpa program ama yawba chakani hairi amamda mahaki khongcha asida India ki Prime Minister Home Minister na chingba kaya unaduna Manipur da thokliba Erang asigi matangda khanarakani haina pawasina makhatari Prabhabati College ki governing body na Kuchi rasi tawduna kanglon lana oja taret hapchilamlei Fesol Maya Imphal laiba Prabhabati College ki hauji governing body GB gi thaupuriba miyoi mangana kuchi rasi tawduna GB gi secretary oina thaupuriba NA Boton Singana khoyek piraga college asigi oja taret inaw na assistant professor gi famda advertisement notification thokuna oja loromba Federation Student Organization Kangleipa Fesol na thengnare hana Fesa head office ki Secretary Education and Library ki thaupuriba Wai Sumanta Luwang no khoyek pidina press thadorapa chero aman hairei chero asin hai Prabhabati College asida chathariba amar pasing ase Fesok na haukiba thadagi kharadang oirabasu semdongnaba honarengai chara asida college asigi governing body na loan aramba thabak thorom kaya ama chatharamba thengnakibani hairei GB na chathariba amar pasing ge manungda college asida Anau Department of Biotechnology, Department of Biochemistry amasung Department of Sociology haiba Department ahum naungna hangdolaga haiba Department sing asida oja oina thaupugodaba Department of Biotechnology ki oja ahum thataru ki contributions sa assistant professor ohelamba amasung Department of Biochemistry da oja nupi ahum thataru ki contributions sa assistant professor ohelambe sathariba thaung ase college asina advertisement notification thoktana Amasung Directorate of Higher Technical Education dagi ayaba ama toloramdana GB apamamongda kusi tawba khudimag loina yarani amasung yingsibinaba leitraba amagum college asida mathong hoktaba thabak tharom kaya chatharamba Fesok na thengnare hairi maru oina wafam amana GB asige secretary oina thaupuriba and ingoton singagi machanapi yoga science da lek tamlapi ama college asigi Department of Physical Education da College asida oza oina thataru contract basis da advertisement notification thokna oza ohelamle hairi hiramasi ki matangna Fesok na thamlibade asumna Manipur ge ade college sing da governing body na tawriba thabak thawng asi matungda amu hana tawbidana ba section 1 thamlakli loina anau bo oza haptilaga donation khara phangnabagi damak tawriba mathong hoktaba thabak thoram sing ase khudaktagi lepinaba su Fesok na khangalakli Fibam Solaba Lamfen Korta Balambi Simjimbidabadagi, Okil Singa Tabak left in Angashidagi Matam Kaktana, Lambi Tingbagi Kongjang Sang Singkray. If our West District Manung Sanalariba, Lamfen Kot Lambi Haina Kangnariba Lambi Ese, Samjilo Haina All Manipur Bar Association, Ambagi members in Angashidagi Tabak left in Matam Kaktana,
lambi thingjimbagi khongjang changsinkhre lambi thingbagi khongjang aduga mari lenina ambagi President Puyam Tomsana phongdokhibada Imphal West DC gi nakada chatleba ko lambi asi miyamgi yamna maru oiba lambi amani lambi asi matam sangadagi semjimbidaba maramna ngarangsu accident thokuna advocate ama so panyawki lambi asi semjinaba mari lenaba singda khangkhrabasu ngasi phawba thabo oina pakhalaktabadagi lambi thingbagi khongjang ngasi changsilakpani athuba matamna lambi asi semba haudrabadi hayengdagi jarsing yausinduna khongjang ngasi kansilagani haiki amamda ambagi member singa thabak leptuna lampheko lambi thingbagi khongjang changsingiba maramna lampheko ta ngasi casing gi hearing chathakidre hairi hauju phawba thiba khangne lariba fijam hemanjiki aroiba mathau mangam pangthokre mamang sei July 3 tagi thiba khangne lairakkiba huki singi makhut chalaba matungda miathina hatopikre haina thajanariba mairoi fijam hemanji amadi lenthongambi gi thawa yaugdraba hakjang ngachi phawba phangba ngamdabadagi fijam hemanjiki aroiba mathau mangam ngasi pangongna mahut sindina masagi pongna pamlamdam tagyeng kolom laikada pongtokre tharam aduna lamdam asigi miyoi cha kayana sau yakhibaga loine laikhidrabagi mafamda aroiba pidai piki panba yabadi fijam hemanji amadi lenthongambi misigi KCBI na paibaga loine chijimagi thabak chatharibani mamangna pasoi kendrigi hanagi MLA AK Mirabai amadi imung manunggi miyoi singne sitlengaki Security Advisor Kuldip Singaga unaduna Maroi ani gi hakjang ma phangba ngamdrabasu makhoi loina kiwa posa amata oirabasu phangambiu haina taksingkhibani Assamda laikhidraba marma sahu madu michamni haina Shishipur amadi Felzolda lelechakrai thasigi taraga taruta Assam Police ka khuthongnabagi thawdo amada laikhidabani haba marmiyoi ahumgi misi adu maning makha tamba judicial inquiry ama tawgadabani haduda ngasi Manipur gi marna namna khundaba mafamsingda miyamgi khongsa chatkrai ngasi gi khongsa adu KWOISR amadi ISWA na sinina Chuchampur amadi Fezongi mafamsingda chatki masigi mathakta Assam gi Haflongda su masing yamlaba mar miyamna khongjang sangsingki ningsingba yabadi thasigi taraga tarukta mar kangluki miyoi ahum haibadi lalungawi mar chai kunga mathoi Lavin Kumar amadi Joshua chai kunga humdoi Assam Police ka lalawba kharaga khuthongnabagi thodokta laikhidabani makhoidagi police na yamlaba khusu khulai kya amasu fangle haina Assam gi Chief Minister amadi DGP anina phongdokpa laikhrabani Manipur gi Erang asi MP Bimol na parliament ta pukhattuna solution puraknaba hotnabiyu haina MLA ibomchana phongdokhre Manipur gi hauji oiriba issue ase Congress ki MP oiriba Oza Bimol na parliament ta pukhatpiduna athubada solution puraknaba hotnabiyu haina BJP ki MLA khombanta pham ibomchana phongdokhre wafam asing asi ayuk nogadada laiba MLA ge yumda pangthopa lamlai AC ge manungchana laiba red zone na laiba sabo khokonau sande khobal thana popi sana sabina chingba mafam singa laiba sahi manga gi mathakta laiba miyoi chani panga mafugo humdoida seng kg mari mari yenthopa gi tharomda phongdokhibani mahangna makhata na hai Manipur gi hauji oiriba issue ase MPCC gi MP Oza Bimolna parliament ta puthopiduna athubada solution puraknaba Santi oinaba hotnabiyu adubu matau karamna karama maungda loisinaba hotnagadoribano haiba wahang MLA na hangladuna hauji lebaki oiriba phibam asida wadaba kanasu leite government si wai sing amadi tamgi miyam si wai khare hena wari bade singkhong singya de leiba miyoi singa sine hauji Manipur da tholiba Erang asi mapalgi khut yaubana hekta Erang asi loisinba yadabane Manipur da hauji su chanariba kuki underground group kharagi leader memarda MP phawba oiramba miyoi singna punsinduna lana su chatharakpani haina su phongdokhi